Indo Myanmar ngamkhai da sambal khab gi thabak salak sare hodrong hore hadi ngamkhai paring da khab sambal kak thatuna ama ata thohalam le hadi Union Langakna Ministry of Home Affairs MIC gi makhada leba asigi ngamkhai da illegal immigrants sing sanglak pathing batana tana mayai kap drug sing amasong logi wangmada khusukhulai sing pusilak pathing na bagi damak pandam da sahi kharagi mamang dagi Indo Myanmar ngamkhai paring gi Manipur ga taina ba saruk da sambal khab gi thabak hatkhre basu sambal khar ba patung da masibunga aksena ba mathau ta ba security personnel sing deploy tawda badagi sambal asigi meter samaga yankhai dagi chani rom sanga da ba ge saruk sing kak thattuna ama ata thohalam le hade thaudo ase Chandel district ki manung challiba Molsam police station ki jurisdiction na konsinba sangpol khul ge area odiba border pillar number 67 amasung 68 ki marakta thokpane hade border pillar ani sigi marakta khaba ngamkhai gi sambal ge saruk sing tha sigi ani gi numidang da kak thalaga inthuduna thamlambane hade thabasi sa tharabasu mafam asibu ngak senba gi thodang lawrakleba Assam Rifles ki parsen singna mangjauna na khanghaudre hade ngamkhai paring da sel amasung matam changbagi mathakta masing yamlaba security personnel na ngak senduna chatharakliba sambal khabagi thabakta ayat apan pibo oina thoktuna kakhthatuna manghalambagi thawdo ase karamba miyoi kanglupna karigidamak chatharambano haibadu di chapchana khangbangamdre adumoinama pawsigi matungina de May 3 2023 dage Manipur da thorakiba kanglup anigi lan asibo thokhalakhiba Kuki jo singna nauna semlaga Myanmar da base toba Kuki National Army KNB amasung Tamu area da operate tawriba People Defense Force PDF ki kadar singa thabak tominarakliba Village Volunteer Eastern Zone BBEZ haina khangnaba amasung India lenga ka su tawnabada yaudaba kanglup asigi miyoi singna kakthalamba oigani habagi thajaba thodok thokleba mafam asiga naknana leba khunja singna thajana hore hare wanba yabade challiba sahi sigi May 13 da chu Chandel district ki New Samtal area da Myanmar romdagi Manipur gi ngamkhai lan senduna changlakpa Myanmar da base toba lalhalup amagi kadar tarana border fencing gi thabakta ayat papirakpadagi Assam Rifles ka khutthongnabada lalhaulup adugi kadar tara laikidabane makoidagi AK-47 rifle taret M4 rifle ama RPG launcher ama single barrel breech loading rifle mari yauna afaba makhalgi khusukhlai sing phagat khibaga loinana laikidraba kadar tara gi haksang sing Myanmar masa ngakta oibadagi thodok thokleba mafam adubu konba Molsam police station da AR na khusinnakhibagi thodok laikhrabane Myanmar da base toba Kuki underground organization singna Myanmar junta gi lanmiga thengnabada khudong chadaba mayoknarakpadagi Manipur da saidang pham lawnaba changsilakpada khagalakliba ngamkhai gi sambal asina apanba oigani haibadagi makhoina sambal sing asibu kakthatuna ama ata thohalamba oigani hairi matam kharagi mamangda su more PS na koliba border pillar number 77 ki area da khaba ngamkhai gi sambal gi yot ki makhung tara manga kakthatuna huranduna pukhibagi thodok laikhrabane maram asina Ministry of Home Affairs na mangjil thaduna honarakliba ngamkhai sambal khaba gi thaba asida makhata na ayat apan amasung ama ata thoraktanaba security force ki maikaidagi mathau taba thabak sing lokhalakpagi mamidi tadre paramasina MIC na paikhalakliba sambal khabagi thabasi kaibu kawoibagi maning mamang hodrong hoba utong gi phibam da leirabra haina su thodo asibo hak thengnaba khunja singna hanglakhe Sangai Festival da saruk yaba lila kangbu amasung atay da ki halakpagi mayokta district manga da kiyas manga lokhale ahum phare hana police ki maikaidagi phongdorakre police control room da ngarang numidang thorak paserol amada handak ta lotion kiba Manipur Sangai Festival 2025 da G5 ki lalholup sing da saruk ya kiba sumang lila association amasung atay performer sing da ki han khangalakpagi mayokta Imphal West Imphal East Bisnupur Thawal amasung Kaksing district da kiyas manga restart tawdu local hede case asige investigation sathaduna masakhang dok naba honabaga loinana jenaba singi mathakta mathauta ba legal action lokhatkani haire hauju phawbugi oina G5 ki kadar ahum phare hareduna status the cultural activity sing amasung public events sing pangthorakpada ayada pan pi na honarakpa singi mayokta police na akan ba action lokhatkani haire waphamasi phungdorokpaga loinana intelligence da yumpham oiduna combing cordon amasung thi humbagi thabak sathabada ngarang security force na prepare pro gi kaisam singkhai hunba sahi kunga manga kauba yarepok Bisnu nahadagi haujakna Mahabali da laiba kadar ama thangal kaithel gi major khul gate tagi mobile phone ama Aadhar card ama amasung sel oina lukpa samri ga konana fare hari amarom da security force na ngarang G5 ki saruk ama oiliba prepa ki akoijam Universe Allies lukhoi sahi kunga taret kauba Bamon kampu maya lekai hiranpham thong dagi kadar ama kabui khul dagi mobile phone ama ga konana fare hari aduga G5
ट्राइब की सरुक अमा ओइदिबा प्रिपाक प्रोगी वांखे मालेंगानबा एलएस इंगो एलएस गालोनबा सही कुंथ्रागा निपान कौबा साबुंखो खुनौ मयाय लेकाइदगी कादर अमसु खुराई साइ थबिलेरक्तगी फारे हाइदे लेंगा की क्वार्टर द मिसम न कांगलोन कायने लेसिले हाइदन वकलखरे चुराचानपुर डिस्ट्रिक्ट की तुइबोंग लेंगा की थबक तौब मियोय सिंग न लेननबगीदमक्ता सेमगत सागतुन थमलेबा क्वार्टर सिंगदा लनाय मियोय खरना कांगलोन कायने लेसिले हाइदन मणिपुर लेंगा की चीफ सेक्रेटरी डॉक्टर पुनीत कुमार गोयल दा ओपन लेटर मथादुना वकलखरे चुराचानपुर डिस्ट्रिक्ट की तुइबोंग लेबा लेंगाता हाना थबक तौरंबा थांगतिंग खुब माते कौब मियोय अमन थारखिबो ओपन लेटर अजुदा मियामगी अमदी लेंगा की दमक मथौ तौजरी मियोय सिंगना लेगदबा क्वार्टर सिंग अदुदा कांगलोन कायना मिसम सिंगना लेसिलेबा से मरी लेनबा ऑथोरिटी सिंगना येंगसनबिदबगी ममी चावना तारी लेंगा का हिरम अमतदा मरी लेनदबा मिसम कयाना क्वार्टर सिंग असिदा लेसिनखिबदगी थमोय सेंगना लेंगा की मथौ तौजरिबा एम्प्लॉई सिंगदी मसाना सेल पुथोकसदुना अवाइबा युमदा लेबगी फिबमदा लाक्ले थवोंग असि लेंगा की हाउसिंग पॉलिसी खोंगावनबदा नतना पब्लिक प्रॉपर्टी मांगहनबनी हाइनसु लौबा याय कांगलोन कायना लेसिनखिबासिना स्टेट लेंगा असगी मथौ तौजरिबा एम्प्लॉई सिंगदा यामना चावना खुदोंचादबा मायokna हल्ले हिरम असगी मतंगदा मरी लेनबा ऑथोरिटी चुरचानपुर डिस्ट्रिक्ट की डिप्यूटी कमिश्नर यावना वाकतखिबा लेखरे क्यारा हाना वाकतखरबसु हिरम असगी मरी लेनना करिगमा मिजेंग अमता संगलकपा लेत्रे असुमना लेंगा की एम्प्लॉई सिंगना फंगदबा खुदोंचाबा पुंबा लनाय मियोय खरना कांगलोन कायना लौथोक्तुना लेरिबा असगी मतंगदा हजन हजन वाखलबसु हन्ना मिजेंग संगबिरक्तबा हाइबसि प्रॉब्लम असिबु चावथोरकनबा अमदि लोकल एडमिनिस्ट्रेशन दा मियामना थाजबा मांगलकनबगी मसा अमने आसानबा का मरांग कायना लेतबा चुरचानपुर गुंबा मफमसदा लेंगा की एम्प्लॉई सिंगना क्वार्टर लेबा फमदबा हाइबसिना मसागी मथौदा पुनिंग संगलक्तबा अमदि हेना खुदोंचादबा मायokna हनबगी मथक्ता मोरल हंथरकनबगी मसा अमसु ओइरे मरमदुदा मणिपुर लेंगा की चीफ सेक्रेटरीना अथुबा मतमदा मियेंग संगबिदुना मरि लेनबा ऑथोरिटी चुरचानपुर डिस्ट्रिक्ट की डिप्यूटी कमिश्नर यावना थवोंग असे अथुबा मतमदा थिगतुना कांगलोन कायना लेसिलिबसिंग तकथोखिनबा होनबियो मसागी फंफम थोकपा लेंगा की एम्प्लॉई सिंगबु क्वार्टर द लेहनबा सिनबियो हाइनसु पल्ली हाइरे illegal migrants in the Naga की ancestral lands सिंगबु claim तौरक्ले separate administration तालक्ले हाइरे कुमजा 1951 दा मणिपुर दा कुकी की पॉपुलेशन लिसिंग हुमद्रा मापन चमापन तरामापन ओइरंबदु कुमजा 2011 दा लाख मरिगा लिसिंग निफुनिपान चनी तरामरी ओइदुना सादा 460.7 की चांग दा हेंगत हाइना GTCM ना फोंदोरख्रे मणिपुर की येलो फुरुपसिंग ओडिबल लियांगमाई रोंगमाई जेमे अमदि इनपुई नागा की लुपसिंग लियांगमाई नागा काउंसिल मणिपुर रोंगमाई नागा काउंसिल मणिपुर जेमे नागा काउंसिल मणिपुर अमसुंग इनपुई नागा यूनियन की प्रेसिडेंट सिंग ओइबता नतना जॉइंट ट्राइब काउंसिल मणिपुर की कन्वेनर ना पुन्ना खुयेक पीबा वकत चेरोल अमा ngarang गवर्नर AK बाला की खुथांगदा प्राइम मिनिस्टर नरेंद्र मोदी दा पिसिनख्रे हाइदे पुन्ना लमाई मरी पानबा चेरोल अदुदा इलीगल इमिग्रेंट सिंग मणिपुर की नागा की एंसेस्ट्रल लैंड सिंगबु मखोय की हाइना क्लेम तौरपगा लोइनना सेपरेट एडमिनिस्ट्रेशन की डिमांड तौरक्ले हाइबा वाफमसु फोंदोखे अदुगा कुमजा 1951 दा मणिपुर दा कुकी की पॉपुलेशन लिसिंग हुमद्रा मापन समापन तरामापन ओइरंबदु कुमजा 2011 दा लाख मरिगा लिसिंग निफुनिपान चनी तरामरी सुरक्तुना सही होमफुगी मनुंगदा फुरुप असुगी मियोयसिंगी मसिंग सादा निफु तरुक दशमिक तरेत हेंगलक्ले हाइबा वाफमसु फोंदोक्ले सही होमफु असुगी मनुंगदा हेंगलक्लेबा फुरुप असुगी मियोयसिंगी मसिंगी चांग असि सादा 34.72 ni aduga kumja 1981 amasung 1991 gi marakta khwaidagi wangba changda chada 66.4 gi changda hengatke aduga khwaidagi nembana kumja 1971 amasung 1981 gi marakta chada 10.48 gi changda hengatpana oike haiba wafamsu phongdokhe haire memorandum asida phongdokhiba wafam singdi lamdam asida lo ne yadaba maongda changsilakpa miyoi singding thina check tawdabana maram oiraga masina manipur gi indigenous population social security amadi demographic balance sauna akaiba pirakle haukiba sahi kharasida manipur da illegal migrant kaya leptana changsilakle migrant sing asilana sokhalaba india ga yumlonaba myanmar amadi nrc ge exercise thaba haukraba india ge tongan tongan ba state sing da ge changsilakpane asonna leptana migrant sing changsilakpa sina lamdam sige local resource yanaba konarakta badanatana lamdam sige cultural identity senmitlon ge oiba stability amadi traditional value kaya da asoba threat oirakle haike
Memorandum of the Joint Tribe Council Manipur na makha taraduna illegal migrants singi issue asi lamdam asigi highway singa nakna leiba mafam singdana hena thokle highway ga nakna ba mafam kya da mathong maram khangdana anauba khul kya sengum sobugum sagalakle anauba khul sing asida khundariba miyam ase umang kok thoktuna popi thabana singba lona yadaba thabak tharom kya sathaduna mahausa ge khalda akaiba pirakleba asiga mari lenai masida natana khulai matik sana paiba underground militant group singna nauna sagalakliba khungang kya asisu ngaktuna leire haiba group sing asi national highway singda sathokasin tawriba commercial gari singdagi lona yadaba maongda tax lauduna hingli amasung yenhau naga miyamgi oiba lamsingda paktaknana popi thabada senari asiguma thawong kya asina lamdam asigi mahausa ge phibam public health amadi national security da threat oirakle masida natana haiba group sing asina Imphal Valley da leiriba akhanaba community amagi miyoi singbu highway da sathokasin tawbada athingba piduna leire group sing asina puwari dagi leiraklaba naga singi lambu makhoigi ancestral lamni haiduna claim tawba haurakpaga loinana separate administration pigadabani haina demand tawde miyoi sing asina indigenous miyamgi ayaba yaudana makhoigi anauba khungang sing adu samna hanaba anauba lambi kaya sengotpa haurakle amasung lambi sing asi makhoigi militant lusingba tiger amadi German na singba miyoi singi maming thonba haurakle masina maram oiraga mafam kaya da lamdam asigi yellow community kaya akiba amasung kari oirakadagi haiba ngamdana hingnari lamdam asigi yellow mi oirabasu amasung lam singi mapu oirabasu miyoi kiyana isagi iramdam asida refugee oiragadra haibagi singnaba hengalakle kumja 1951 dagi kumja 2011 phawbugi manungda lamdam asida Kuki singna missing sopnagi lising hundra mapan samapan trampan dagi lakmari lising ni punipan sani taramari de hengalakhe hairabasi sahi homphurumgi matamda sada 460.7 gi sangda wangkhalaki bane kumja 1981 amadi 1991 gi manungda Kuki singi population asi sada 66.4 rom wangkhalaki khanghaudana Kuki singi population hengalaki basi lamdam asida matam kuina khundaduna leirakpa Kuki singi population hengalakpa oiroi masidi migration gi asobo factor ama yarongani haibagi singnabasu leiri haire Kuki group singna Manipur ge indigenous community singda sathaba miyot minai mifame pun amadi mihat kya ge thodok sing asia phaba communication system laitaba amadi iduna thamlamba source kya laitaba na matik sana record tawdana mamangai dagi hauna lakhibani adubu British administrator amadi historian kya na Kuki group singi tamthiba thawong kya record tawduna thamlammi masigi manungda kumja 1888 Kuki singna saifong naga khungangda attack tawduna nupi angang kya hatkiba kumja 1892 da Jingjaroi khungangda Kuki singna miyoi saniga marfutaru hatlaba matung paktangnana huran sinthigi thabak tawkhiba 18 suba sahi sage athengbada kabuigi khungang khul Kuki singna ama ata thohan khibaga loinana miyoi saniga humdraga taruk manga kaktuna hatkiba kumja 1880 gi February thada singso tangkhul khungangda Kuki singna attack tawkhiba sina singba kya yaure masida sunatana kumja 1905 da makui jelarong khungangda Kuki singna miyoi homphuapan hatkiba kumja 1917 dagi 1919 da Kuki singna naga saniga marfumapan amadi Meitei mari hatkiba tanatana awangka somda attack tawkhiba makoi khungangda naga humudra hatkiba awangkhul lungsam hariba khungang asitum na mai thadokhiba makan khungang haujina kotlen gi khunja khudama hatkiba mongjarong khungang da naga kunthama pan hatuna khungang mai thakiba kharam khungang da kharam naga sani yankhai hatkiba ngarial kabui naga khulda miyoi mari hatkiba khonga khul kabui naga khulda miyoi kunga taru hatkiba amasung tarawum luna thiba khanghan khidaba kharam palelda miyoi kunthra manga hatkiba pungsung singmai khunau kabui naga khulda miyoi kunmathoi hatkiba kwakta muslim khulda miyoi taruk amadi maho amasung tu semgi kong khungang anida miyoi tara hatkiba na chingba mayek sengna isinduna thamlamle asiguma Kuki group singi tamthiba thawong kya laikhiba amadi hojik oirakliba social security amadi demographic imbalance ki phibam asi yenglaga India na athubada Manipur gi illegal immigration gi issue ase yengsinbiduna lokhatpam thokpa action lokhatpiyo India na illegal immigrant singu masak khangdoktuna takthokina bathabak lokhatpiyo lone yadam ongda sajilakliba khulamadi atai settlement sing thugai biyo popi thabda chenaba miyoi khudimak serak piduna amasung haidima mafam sing asidagi militant group sing lokthokiduna lamdam asida tangdu leitaba order amadi security hanjin hanbiyo Manipur gi demographic landscape amadi indigenous community singbo aktuna thamnaba India ngakna lamdam sida thokleba issue ase priority oina lobiyo haikhe
Manipur ki Ras Baban su Lok Baban haina onthokre hari laibasi ki Prime Minister ki office pu matam kya ki mamang dagi PMO haina khangna rakhra su tha sigi ani dagi PMO haibagi mahota Seba Tirtha haina maming onthokhibaga loinana laibasi ki state singda laiba governor singi laifam oiriba Ras Baban singbusu Lok Baban haiduna maming onthoklagani harakpadagi state kharada onthoknaba haukibaga loinana Manipur ki Ras Baban su Lok Baban haina onthokre idamasi ki matangda governor secretariat Manipur Imphal ki Meitei dagi governor ki secretary Suman Singh na ngarang official oiba notification ama thokre Governor ki secretary na thokpo notification number GSM/GEN34/2025 ki matungina Ras Baban Imphal bu Lok Baban Imphal haina ming onthokle hari thongsi Government of India ki Ministry of Home Affairs CS Division mamang thagi kunga manga da pirakhiba letter number 7/10/2025 part MNG gi matungina onthokpani hari loinana anobo maming asi khodaktagi chanaragani haina supalle aduga ngarang governor ki secretary na thokpa Ras Baban gi maming bu Lok Baban haina onthokpagi notification asigi copy singleba asigi president vice president prime minister supreme court ki secretary general union minister singh state singi governor singh union territory singi lieutenant governor singh Manipur ki chief secretary state punama ki chief secretary singh Manipur ki secretary singh state asida laiba university singh Manipur ki loisang punama ki head of department singh DC singh police ki SP singh supi ki bagaloinana Lok Baban Imphal haidun maming olaba Baban asigi official website notice board su khanghalle hari Bijapur ki nomai kapna bada naksal taragani thoi amasung police person ahum sikhre Chhattisgarh ki Bijapur district ta akanba nomai kapna bagi thaudo amada Naxalite taragani thoi amasung district reserve guard ki person ahum sikhre haina official oiber report amana phongdorakle nomai kapna bagi thaudo adu Bijapur amasung Dantewara district ki lonaba umangda thokibani thaudo aduda Chhattisgarh state police ki specialized unit oiriba district reserve guard ki atopa person ani amasu aso apan nangki hadi Bijapur da anti naxal operation makha tana chathakibagi thabak paikhatpa oina apunba secretary team singda mafam adu da changsilobada thaudo adu thokibani haina Basta Range ki IGP Sundaras Pantilingam na phongdorakle